ꯂꯩꯔꯝꯗꯕ ꯅꯠꯇꯦ ꯂꯩꯔꯝꯃꯤ ꯇꯥꯝ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯗꯤ ꯃꯔꯍꯨꯝ ꯃꯣꯍꯝꯃꯗ ꯁꯂꯥꯝ ꯃꯇꯝ ꯁꯥꯡꯅ ꯄꯥꯟꯕꯤꯔꯝꯃꯤ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛꯀꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯇꯝꯗꯨꯒꯤ ꯆꯥꯅ ꯆꯨꯅꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯝꯁꯤꯒ ꯆꯥꯅ ꯆꯨꯅꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃ ꯍꯧꯖꯤꯛ ꯂꯩꯇꯦ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯈꯟꯕꯒꯤ ꯄ꯭ꯔꯖꯥꯒꯤ ꯍꯛꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯐꯤꯗꯥ ꯑꯩꯈꯣꯏꯒꯤ ꯆꯪꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯤꯗꯥ ꯐꯪꯗꯦ ꯑꯗꯨꯗꯨꯅꯗꯤ ꯑꯦꯟꯇꯤ ꯃꯨꯁꯂꯤꯝꯅꯤ BJPꯁꯤ ꯁꯦꯡꯅ ꯁꯨꯃꯥꯏꯅ ꯏꯟꯗꯤꯌꯥ ꯃꯁꯥ ꯄꯨꯝꯕꯗ ꯃꯨꯁꯜꯃꯥꯟ ꯈꯨꯗꯤꯡꯃꯛ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯗ ꯁꯤꯒꯤ ꯑꯋꯥꯕꯁꯤ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯪꯖꯔꯨꯕꯗ ꯐꯤꯗꯥ ꯐꯪꯕ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯍꯥꯏꯔꯒꯗꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯁꯤꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯜꯂꯤꯉꯩꯗꯒꯤ ꯃꯇꯝ ꯌꯥꯝꯅ ꯉꯟꯕꯗꯤ ꯅꯠꯇ꯭ꯔꯦ ꯊꯦꯡꯊꯔꯝꯅꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯩꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯋꯥꯈꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯜꯂꯒ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯤꯗꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯊꯝꯅꯕ ꯑꯜꯂꯥꯍ ꯄꯥꯛꯇ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯈꯨꯡꯒꯪꯗ ꯀꯦꯟꯗ꯭ꯔ ꯃꯁꯥ ꯄꯨꯝꯕꯁꯤꯗ ꯑꯩꯈꯣꯏ ꯃꯦꯍꯅꯠ ꯇꯧꯅꯅꯕ ꯑꯜꯂꯥꯍꯗ ꯅꯤꯗꯨꯅ ꯍꯣꯠꯅꯁꯤ ꯀꯅꯥꯒꯨꯝꯕ ꯃꯔꯥꯏꯕꯛ ꯐꯕ XYZ ꯑꯃꯅ ꯇꯤꯀꯦꯠꯁꯤ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯇꯤꯀꯦꯠ ꯄꯨꯔꯛꯏꯕ ꯅꯨꯄꯥꯁꯤꯗ ꯑꯩꯈꯣꯏꯅ ꯁꯧꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯍꯥꯡꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯂꯩꯇꯗꯅ ꯂꯩꯔꯤꯕꯁꯤ ꯂꯩꯍꯟꯅꯅꯕ ꯑꯜꯂꯥꯍ ꯄꯥꯛꯇ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯣꯠꯅꯃꯤꯟꯅꯁꯤ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯁꯥ ꯈꯛꯀꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯋꯥꯠꯇ꯭ꯔꯒ ꯂꯣꯏꯔꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯁꯤ ꯗꯤꯕꯦꯂꯞꯃꯦꯟ ꯋꯥꯠꯂꯛꯀꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯩꯔꯣꯏ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯗꯁꯥ ꯂꯪꯈꯥꯝ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯑꯩꯈꯣꯏꯅ ꯆꯪꯖꯔꯒ ꯍꯥꯏꯖꯔꯨꯕ ꯂꯩꯔꯣꯏ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯊꯦꯡꯕꯒꯤ ꯊꯕꯛꯁꯤ ꯇꯧꯔꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯚꯤꯖꯟ ꯑꯩꯈꯣꯏ ꯁꯥꯡꯅ ꯌꯦꯡꯕ ꯇꯝꯁꯤ ꯁꯥꯡꯅ ꯈꯟꯕ ꯇꯝꯁꯤ ꯍꯧꯒꯠꯂꯛꯏꯕ ꯏꯆꯥ ꯏꯁꯨꯁꯤꯡ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯐ꯭ꯌꯨꯆꯔ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯈꯟꯗꯕ ꯇꯥꯔꯒꯗꯤ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯐ꯭ꯌꯨꯆꯔꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯗꯨꯋꯥ ꯐꯥꯎꯅ ꯇꯧꯔꯣꯏ ꯑꯁꯨꯛ ꯌꯥꯝꯕ ꯂꯤꯗꯔꯁꯤꯡꯁꯤ ꯂꯩꯔꯒ ꯑꯩꯒꯤ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗꯒꯤ ꯍꯧꯈꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯀꯔꯤꯒꯤꯗꯃꯛ ꯌꯥꯠꯄꯤꯔꯝꯗ꯭ꯔꯤꯃꯣ ꯍꯥꯏꯕꯁꯤꯒꯤ ꯅꯨꯡꯅꯥꯡꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯅꯤ ꯑꯗꯨꯅ ꯐꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯗꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯊꯝꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯪꯖꯔꯨꯕꯗ ꯐꯤꯗꯥ ꯐꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤꯁꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕ ꯃꯤꯗꯨꯗꯅꯤ ꯇꯤꯀꯦꯠ ꯄꯤꯔꯛꯀꯗꯧꯔꯤꯁꯤ ꯑꯣꯕꯖꯥꯔꯚꯔ ꯃꯈꯩꯅ ꯑꯣꯕꯖꯥꯔꯚ ꯇꯧꯔꯛꯀꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯐꯕ ꯈꯟꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯊꯝꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤꯗꯃꯛꯇ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯂꯥꯛꯀꯗꯧꯕ 2027ꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯕꯒꯥꯏ AC ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯍꯨꯠ ꯑꯃ ꯊꯥꯒꯠꯅꯕ ꯑꯜꯂꯥꯍꯗ ꯅꯤꯗꯨꯅ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯕ ꯇꯥꯔꯒꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯥꯅ ꯃꯥꯒꯤ ꯑꯩꯅ ꯑꯩꯒꯤꯅ ꯁꯨꯝ ꯆꯠꯅꯈꯤꯕ ꯇꯥꯔꯒꯗꯤ ꯄꯨꯟꯁꯟꯅꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯅ ꯅꯃꯥꯖ ꯁꯣꯟꯕ ꯃꯇꯝꯗ ꯁꯞ ꯑꯃꯗ ꯋꯥꯈꯜ ꯑꯃꯠꯇ ꯃꯥꯟꯅꯅ ꯆꯞ ꯆꯨꯝꯅ ꯃꯊꯛ ꯃꯈꯥ ꯈꯥꯏꯗꯅ ꯄꯔꯦꯡ ꯆꯞ ꯆꯨꯝꯅ ꯑꯩꯈꯣꯏꯅ ꯂꯦꯞꯄꯒ
Allahu Akbar hairaga namaz sori adum haina aikoina wakhal amata oina manal aikoi unity oina aikoi congress ki damakta thabak tausi amasu aikoi congress ki damakta aikoi Allah pak ta haija nijaraga aikoi gi leadership daba amasu aikoi gi wabaga ACC taseng mamakiti aikoi gi sida imana ba to pamapam kaya dagi aikoi na invite tawbada yumda puna mukun bhabin naraga ka chamina se haibu mo ikai makoi do kan da lambi thum ki chaukat da ba amasung development lai da sing ki khal laga du ki matik nuai te sengna ekoi development su tau sin adu du ka hakulai be chai inau sing dina hakulai ba sing ki future sem na na ki da makta development tau da lai ba sing tau na ba ki da makta ekoi ki Saidang tham lay triba amasung ikoi gi haijaru pon lay triba ikoi gi leader lay triba sin lay na bagi damakta ikoi kuding magalla da lidna wakta mo bo na si ikoi kuding ma boji wakhan ta ba gyan ta ba matam ni ikoi na sida khala kan nai rong rong dau chiwa da irong da han da san da lay bina di dunia gi ba samaj gi ba mobile da yeng ba gi hena uroi imphal da hujik chatlu numidang da than khak ka chatlu halak pa ngamre mu chat ki ba ngamre Hujik laibak irang siyam tangkhalabani aduduna loinamuk na khangnabu mafamni aduduna ikoi gyan ta phoi ikoi masen hatukna bagi thabak sin tawroisi sengna ikoi gi matik chaba Allah na yaba banda ikoi mayam lu chingadaba ikoi gi future sebadaba amadi ikoi gi kaikai khugagi atuwasa awana amadi lairiba ikoi gi karima awat ko mayam si Hawai hakang yauna angam ka level ta mayam kita makta kathok ko ngam goda ba mayam kita makta sibang ngam goda ba adugum bali dari ko thatna balla da ni na hona si madu mayam na observe to view mayam sewa to gone na thula isin sida aidi mahau kan gi yaure sang khang gi yaure khang gi yauri aduna mayam na mu ko la ga yengaga amma to ina x boiro y boiro z boiro aikoi gi leader tham tam tiya aikoi gi leader tham si leader to tham na nam gi damakta Allah pak nai koi wana lai da mun da ora ga su ai gi lai jaba ma thai ka tung tage bat tau ba tabu aikoi gi kana su lai jatra ba marun bu chung da kok cha da ba koila masak pu dri ba aikoi gi khunggang gi da lai ba sigi leader like the ya pin the maram dikari ki moy matam da no masida ki to sigi manung da thoi ba ki si sing yam hai ru pham lai da na hai pham na ta ba wakat pham na ta ba pham ga pham da chat la ga lana chat la ga wana tan ja ba sa ma ma loi sin wa ma ma mai u nei hang da ba da gi ai khoi gi lo ching ba lai da gi ai khoi gi leader lai da ꯑꯩꯈꯣꯏꯒꯤ ꯑꯣꯞꯁꯥꯔꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯆꯪꯉꯨ ꯑꯩꯈꯣꯏꯒꯤ ꯑꯣꯞꯁꯥꯔ ꯑꯃꯐꯥꯎꯕ ꯂꯩꯇꯕꯅꯤ ꯑꯩꯈꯣꯏꯒꯤ MPS ꯑꯣꯞꯁꯥꯔ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯁꯃꯟ ꯂꯩꯔꯤꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ESI ꯐꯥꯎꯕ ꯂꯩꯇꯦ SI ꯍꯥꯏꯔꯗꯅ ꯃꯤꯒꯤꯗꯗꯤ ꯂꯩꯔꯛ ꯈꯨꯗꯤꯡꯒꯤ ꯂꯩ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯑꯦꯗꯚꯣꯀꯦꯠꯁꯨ ꯂꯩ SIꯁꯨ ꯂꯩ SPꯁꯨ ꯂꯩ ꯑꯦꯗꯤꯁꯅꯦꯜꯁꯨ ꯂꯩ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯐꯪꯏ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯦꯡꯁꯤ ꯂꯧꯅꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯊꯨꯡꯅ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯈꯣꯡ ꯄꯥꯏꯕ ꯇꯁꯦꯡꯅ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯏ ꯁꯤꯗ ꯈꯨꯡꯒꯪꯁꯤꯗ ꯁꯨꯡꯂꯥꯛ ꯂꯥꯛꯇꯅ ꯑꯩ ꯏꯁꯥꯒꯤ ꯌꯨꯝ ꯂꯩ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯂꯩꯖꯩ ꯑꯩꯒꯤ ꯁꯣꯔꯁ ꯃꯄꯨꯡ ꯐꯥꯅ ꯂꯥꯟꯅ ꯄꯤꯅꯗꯅ ꯄꯤꯅꯕꯤꯔꯦ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯤꯗ ꯀꯨꯝꯃꯛꯑꯒ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯃꯤꯌꯥꯝꯒ ꯈꯨꯜꯂꯣꯜꯂꯒ ꯈꯣꯡ ꯄꯥꯏꯔꯒ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯎꯝꯃꯠꯀꯤ ꯄ꯭ꯔꯖꯥꯒꯤ ꯃꯩꯆꯥꯛꯅꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯂꯩꯇꯕꯒꯤ ꯃꯩꯆꯥꯛꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗ 10% ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯎꯗꯦ 10% ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯎꯗꯦ ꯐꯤꯁ ꯊꯤꯗꯕ ꯌꯥꯕ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯔꯥ ꯈꯪꯗꯦ ꯗ꯭ꯔꯦꯁ ꯁꯦꯠꯄꯁꯨ ꯌꯥꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯒ ꯂꯥꯏꯔꯤꯛ ꯇꯝꯗꯕꯗꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯃꯉꯥꯜ ꯐꯪꯗꯕꯗꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯒꯀꯤ ꯂꯝꯕꯤꯗ ꯃꯌꯥꯝ ꯑꯃ ꯗ꯭ꯔꯒ
ताउदना हुजी सुक यामना कनखब इरांगसिदा मयामना खबरदा न्यूज़दा टीवीदा पानारिबा तानारिबा उनारिबा खंगरिबा लीनारिबा ngang अदो सेंग नाइखोइसि एखोइगे कौमसि कम्युनिटीसि कंसि फागतहनसि हाइरगदि एखोइगे लीडर लेबा मथौ ताइ करम्बा लीडर मयामगे मतेंग पांगबा ngamba मयामगे दमक्ता कथोकपा ngamba मयामगे दमक्ता मथ्वाइ थाबा ngamba मयामगे दमक्ता ने इ चिंथोगा पीबा ngamba लीडर दरकारो अदुसु कना अल्लाह बु कीबा बंदा ओइ मथौ ताइ अल्लाह बु कीद्रगदि मा हराम जागदि उम्मत की हक जागनी प्रजा मयाम में हक जागनी अदु न प्रजा मयाम में हक जारो दबा हराम हलाल खंबा एखोई की लीडरमा हुजी किरोम दे ना हंगम पावदा या भाबे कुन सुई पुलिस सिंग असि जुमना आई ngasi सुटी लैबगी मरी मंगानी सिंग खरा फ्री ओइ बगी नै सुयाम जिनजै अदु जुमना मयाम सिग सुम पुल्लगा करि बखरा सुम जामा सामिनरगा फत्ता हौगिबना हौग्रे अदु लाकदौसिदि एकोइ अमत ओइना एखोइगी लीडर थमसि सि अमुक्तंग ग्यान तामिनसि हाइबो वखललोन असि करिगुम खरा खन्ना नाइनजगे आइना मयाम सि दावत तौगनी अदुना मयामना कुमल तौरगा लाक्पिरिबा सिंगोइ हान हान मक्तदा हन्ना हन्ना थागत फोंदोकजरी सिदा नते सिगुम प्रोग्राम सिंग हमसु तौरकिनी चाम हमसु चंगमा हमसु तौरकिनी याम तोय तोयना पुंसि अदुना मपुं हाना लानाइ पुलहत तौबंग मन बिबोसनु मखा ताबा लाई सिंसिदगी कना कना कई फोंदोक निंग लैरगा दिन साला फोंदोक बिवा तो पनियत कैसु लैते सुमनगी एकोइदी एकोइ बुनुसी बिबा एकोइ बिदा थबिबा नेशनल पार्टी सु हरिबा कांग्रेस पार्टी एकोइगी कांग्रेस पार्टी की मिउट अमैको सिदगी थागत नाना बैको अमत ओइना सपत मिनसी हाइबा वखल लोंदु एकोइ पुन्ना खन्ना मिनसी आइना आई गौजबनी मखा ताबदाई करी दसिना जगे एकोइगी इरोंगी एक्स प्रधान अंकल